Manipur lan soknariba nakal animakna khulai thadoktriba phawba santi purakpa ngamloi Lieutenant General Kalita. Haujik Manipur da Kanglup anigi marakta soknariba lan ase Kanglup animakna khulai thadoktriba phawba Manipur da santi purakpa ngamloi haina Eastern Army Commander Lieutenant General RP Kalita na phongdokre. General Officer Commanding in Chief Eastern Army Command Lieutenant General Kalita lakadoriba December 31 asida mahak retire chatringagi mangoina na Paumi singa interaction tawba matamda wafam asi phongdokibane. Mahakna hai Manipur da tangdu laitaba leitriba si maruwaina Myanmar romdagi sangsilagliba miyan sa sing asina maruwaina Manipur state ta tangdu laitaba purakpa ngamhandabani haibasi mayek senglei. Mahakna hai kuki amasung mitai community singi marakta khulai ningthina painarakpadagi lan asi kangkhalakibane. Khulai sing asi ayambana Manipur Police Armory natraga Myanmar dagi pusilakbana maram oiraga furup ani asigi marakta akanba mawongda nongmai kapnabagi thokdok sing thoklei. Aduga matam ama hektada achauba lanfam oirakpa yabagi akibasu lei. Mahakna hai haujik tangdu laitadriba Manipur ge law and order ase ningthina control tawge hairabade lan songnariba furup anigi miyoisingna afaba makalgi khulaising paiduna leiriba ase laukhatpa chumme. Natrabade irang asi kaidongaida sunamthaba ngamloi. Mahakna paumisingda haikibada Manipur da leriba security force ki apunba khutpusingna lepa laitana combing operation chathaduna khulai kayamuk khongatpa ngamkhre. Adubu yamna luribade haujik yumlonaba Myanmar laibakta junta gi army singa junta gi mathakta lan hauriba rebel kangbu singa toina lan taunabana maram oiraga maruwaina Manipur da achauba cross border migration gi khudong chadaba kaya ama thengnare. Mahakna makha taraduna Myanmar romdagi sangsilaktuna Manipur da leriba Myanmar macha sing masak khangdoknabagi damak police amasung Assam rifle singa loinana biometric details sing laukhatpa hokre. Yamna luribade Myanmar romdagi Manipur tamna sangsilakiba Myanmar macha singi marakta arms smuggling tauba miyoi sing yaubagi singnabasu lei. Maramaduna Manipur state ta security force amade home department na laukhaliba Myanmar macha sing masak khangdoknabagi thabak ase khumang chauksindaba yade. Aduga Manipur da thokliba irang asiga mari leinana center amasung state government na community anigi leader sing unaduna political amasung civil society level da dialogue sathaba hokre. Aduga dialogue sing asi khumang chauksille masina takpade athuba matamda permanent solution amade purakpa ngamgani haibagi thajaba thamle. Maramaduna lan soknariba community anina khulai thadok paibase amata ngairaba matam sangna chanagadaba solution amani haina mahakna paumisingda phongdokhe.